ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯛꯄ ꯐꯠꯇ꯭ꯔꯕ ꯒꯨꯟꯗꯥ ꯈꯔꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯀꯣꯄꯜ ꯑꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡꯗ ꯀꯅꯥꯅ ꯂꯃꯟ ꯈꯨꯝꯂꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯗꯨꯅ ꯈꯪꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤꯅ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯡꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2015ꯗ ꯐꯣꯡꯈꯤꯕ ꯊꯥꯏ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯍꯣꯔꯔ ꯊ꯭ꯔꯤꯂꯔ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯗꯟ ꯋꯥꯔꯊ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯦꯛ ꯍꯧꯕꯒ ꯑꯩꯈꯣꯏꯅ ꯒꯨꯟꯗꯥ ꯈꯔ ꯎꯕ ꯐꯪꯏ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯀꯣꯄꯜ ꯑꯃꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯇꯥꯟꯅ ꯀꯣꯄꯜ ꯑꯁꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯕꯁꯨ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯝꯈꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒ ꯐꯨꯅꯕ ꯇꯥꯔꯝꯈꯤ꯫ ꯃꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯂꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯇꯨꯡꯗ ꯀꯣꯟꯅꯊꯪꯗꯗꯤ ꯎꯁꯥ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯃꯥꯟꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯎꯕ ꯐꯪꯏ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯎꯏ ꯃꯁꯤꯗ ꯀꯣꯄꯜ ꯑꯃ ꯑꯃꯁꯨ ꯂꯩꯕ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯌꯣꯠ ꯑꯗꯨꯒ ꯑꯃꯅ ꯕꯨꯋꯥ ꯀꯧꯏ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯂꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯌꯣꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯨꯋꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯕꯨꯋꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯌꯣꯠꯀ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯨꯋꯥꯗꯤ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥ ꯑꯁꯤꯁꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯔꯝꯈꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯕꯨꯋꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯕꯨꯋꯥꯗꯤ ꯂꯣꯟꯊꯣꯛꯇꯕꯤꯅꯤ꯫ ꯂꯣꯟꯊꯣꯛꯇꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯁꯥꯗ ꯁꯣꯛꯄ ꯊꯦꯡꯕ ꯂꯛꯅꯔꯤꯕꯅꯤ ꯃꯇꯥꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯃꯥꯅ ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯁꯣꯔꯣꯛꯇ ꯅꯨꯄꯥ ꯈꯔꯅ ꯂꯛꯅꯗꯨꯅ ꯅꯨꯡꯅ ꯐꯥꯎꯕ ꯕꯨꯋꯥꯗ ꯂꯪꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯕꯨꯋꯥ ꯁꯣꯛꯄꯗ ꯅꯠꯇꯅ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯄꯣꯠ ꯈꯔ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯕꯨꯋꯥꯕꯨ ꯐꯨꯕꯤꯔꯝꯈꯤ꯫ ꯂꯩꯇ ꯂꯩꯖꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯈꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯨꯋꯥꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ? ꯃꯍꯥꯛꯇꯤ ꯂꯣꯟꯊꯣꯛꯇꯕꯤꯅꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯖꯕ ꯉꯝꯒꯅꯤ? ꯃꯥꯅ ꯉꯝꯖꯕ ꯍꯥꯏꯕꯕꯨ ꯐꯨꯔꯛꯂꯤꯕ ꯆꯩ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯈꯪꯖꯕ ꯈꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯔꯝꯈꯤ ꯃꯔꯝꯗꯤ ꯕꯨꯋꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ꯫ ꯕꯨꯋꯥꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯨꯝ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗ꯫ ꯃꯃꯥ ꯑꯁꯤꯅ ꯈꯜꯂꯝꯃꯤ ꯌꯣꯠꯅ ꯃꯆꯥꯅꯨꯄꯤ ꯕꯨꯋꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯒꯗ꯭ꯔꯥ? ꯌꯣꯠꯅ ꯕꯨꯋꯥꯒꯤ ꯃꯄꯥꯒꯨꯝꯅ ꯃꯆꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯌꯣꯠꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯌꯣꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯄꯥꯝꯂꯝꯗꯦ, ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯄꯥꯝꯕꯗꯤ ꯌꯣꯠꯅ ꯕꯦꯡꯀꯣꯛꯇ ꯆꯠꯇꯨꯅ ꯕꯦꯡꯀꯣꯛꯀꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯧꯔꯒ ꯕꯦꯡꯀꯣꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯕꯨꯋꯥꯕꯨ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯣꯠꯀꯤ ꯃꯃꯥꯗꯤ ꯕꯨꯋꯥꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯤ ꯐꯥꯖꯤꯜꯂꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯂꯥꯡꯗ ꯊꯨꯍꯟꯒꯅꯨ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯨꯋꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯅꯤ? ꯃꯥꯁꯨ ꯈꯪꯏ ꯌꯣꯠꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯅꯤ꯫ ꯃꯥꯒꯨꯝꯕ ꯅꯨꯄꯤꯗꯤ ꯃꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯣꯠꯀꯤꯗꯤ ꯕꯨꯋꯥꯕꯨ ꯃꯥꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯨꯋꯥꯕꯨ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯝꯃꯤ꯫
mangonda karisu ahenba khanjiluba tawramde mina kari ngangnadaba ma karisu khanjilude magi apambadi makhoi ani gi punsida harauna ingna chikna leiba aduna hena magi apenba oijaribani makhoi ani gi nomagi mathaudi ayukta nga faba chatpa masigi matungda pung ani dana makhoi ani punna lunch saba aduga makhoi gi farm da ngaihak leiminaraga numidang wairamda mayumda halakpa asini makhoi ani gi nungairaba punsi asida fattaba miyoi singi bidyeng tarakadawri haibadi misau changlakadawri gunda sing asigi mamingna amana cheng fit amadi lek makhoi ahum asina matam kharagi mamangda kopal ama hatokhiba aduni adubu makhoi di hojik nungaina leiri makhoi gi masada cherak amata fangdana maramdi chengi mapa lam adugi mukhya oibagi maram asina suni chengi masada karisu kida nupi ama hektada matam ama hektada katu karan tariba ase nongmadi yot amadi buwa anina halakpagi lambida makhoi ahumna pochei munbiduna buwada fattaba thabak tawnaba horaklami yotsu mathantar oibana khamba ngamlamde adubu matang aduda chengi nupi laktuna gunda ahum adubu tanthokpirami adubu moi ahumdi tanja ngaiduna leirami matangi numita yotna nga phaba matamda manungda sum chungchen khirami masigi tanja lauraga buabu makhoi ahumna jungle gi manung yona thangduna purakduna rep tobiki buagi laubusu ngamjade yotbu kanbina ba kaurubusu ngamjade adubu yotsu kuina lekthade buabu thiba horaklami matam chana yotna buagi manakta yoraklami gunda sing asidagi buabu kannabu hotnarami adubu fit amadi lekna yotbu fubiramki namdana buabu makoina rep tawbagi saktam adu yenghannaba honarami yotsu karisu tawba ngamda lerami adubu gunda ahum adu maduna su pelektraduna mamangi matawgum handaksu khudam changdam amata fangdanaba chain fit amadi lekta hairaglami yot amadi bua makoi anibu hatokhinaba yoti hanadagi sibaga manarabani makoi ahumna fubada buadi moibu hatpidanaba yamna haijarami adubu fatraba gunda singa sinadi tabiramde moigidi thabak loikhrabadi wathok chawroktanaba pamnami masidagi yot amadi buagi makokta potsak amamamna thomduna jungle adugi manung yona chingsinduna mafam amada leibak tokthoktuna funjinkhirami mafam asi mi kaya changnaba mafam nataba oibana makoina mafam asida phungibada akibo oiramde ahingi matam oiraglaba fauba bua hanjilaktabana buagi mamana machabu ahing chuppa mapana ngaiduna leirami adubu nongalaba faubada halaktaba aduda tuminna leiba ngamlaktraduna yotki mayumda chelaglami maramdi yona buagi lefam khanglamgadra haina khanbagini adubu mana mafam asi yoraba matungdadi mana su khangle madudi yotsu ngarangdagi mayumda hanjilaktri haiba wafam asi khangbadagi tension leikhre masidagi yotki imung manunga punna bua amadi yotna hek leiba farm aduda laglami masidasu makoyani leirami haibagi mami karisu fanglamde masida makoina wakhanda khalami makoi anina imung manung yanadabana asida tumina makoi ani chenkrabajala haina adubu yotki ahanadi khanglami madudi yona magi khun thadokuna chenkigadaba mi natte chatke hairabasu pochei kharadi puraga chatkini asumna loi hundoklamlagadi chatkiroi haiba buagi mamana su khanglami madudi magi machanupi khudong thiba nangle khaji khatangda natte yamna thina khudong thire haiba maramdi magi machanupi na kaidonungda mangonda hairamdana chatkidauba natte masidagi makhoi gi yumthangnaba singdasu hanglami ngarang mafam asida fishing tawba lakpasingda masida hairami ngarang makoina lakpa matamdadi yot amadi bua leiba ui aduga makoi anigi matungdasu cheng fit amadi lek makoisu leiba ui adubu ikhang khangawdana makoi singadu mangkhirami aduga makoina halakba matamdadi makoi ado mafam aduda leiramje masi tarubadagi makoina karigumba khangba amadi leire masidagi makoi pakhanarami maramdi khun asida chengi maramda loina khangnarami mana leiramba mafam aduda magi mitafamni haiba masina takpadi makoi ani afabadi oiraroi aduna yot amadi bua makoi ani chengi bitim oikrabra haina wakhalda khalaklami masigi wakhal asi khalakpadagi makoi chengi yumda direct oina laglami aduga hanglami yot amadi buagi maramda adubu chengdi direct oina mafam aduda mangarang chatlude haina khumdoraglami aduga adugi ona tainabada moibu chaiduna ki hallaga oina thadoraglami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅꯁꯨ ꯃꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯨꯐ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯆꯦꯡꯒꯤ ꯃꯄꯥꯗꯧꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯌꯣꯠ ꯑꯃꯗꯤ ꯕꯨꯋꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ ꯕꯨꯋꯥꯒꯤ ꯃꯃꯥꯗꯤ ꯑꯍꯤꯡꯗ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯁꯣꯝꯗꯅ ꯌꯣꯠꯀꯤ ꯃꯄꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯈꯣꯜ ꯑꯃ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥ ꯍꯟꯖꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯦꯛ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯄꯥꯟ ꯑꯗꯨꯗꯗꯤ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯝꯗꯦ ꯅꯣꯡꯃꯗꯤ ꯕꯨꯋꯥꯒꯤ ꯃꯃꯥꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯂꯦꯛꯄꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯦꯛ ꯑꯗꯨ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯥꯁꯨ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯁꯥꯅ ꯃꯔꯥꯜ ꯑꯗꯣ ꯌꯥꯖꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯆꯦꯡꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯡꯅ ꯒꯟ ꯄꯣꯏꯟꯠ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯕꯨꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯦꯛꯀꯤ ꯃꯁꯥꯗ ꯃꯤ ꯑꯃꯒꯤ ꯃꯃꯤꯗꯧꯅ ꯇꯧꯕ ꯑꯗꯨꯝ ꯏꯅꯕꯗꯧꯅ ꯐꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏ ꯖꯪꯒꯜ ꯃꯅꯨꯡꯗ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯂꯦꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯑꯃ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯑꯃ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯃꯃꯤꯠ ꯂꯩꯊꯣꯛꯇꯨꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝꯅ ꯃꯈꯣꯜ ꯊꯣꯛꯇ ꯃꯥꯡꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯐꯤꯠꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯄꯥꯛꯊꯗꯨꯅ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯒ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯕꯒꯨꯝꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯥꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯐꯤꯠ ꯀꯤꯃꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯈꯤ ꯁꯣꯝꯗ ꯆꯦꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞꯂꯥ ꯍꯥꯏꯕꯗꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯂꯤꯕꯔꯥ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯇꯅ ꯈꯪꯒꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯦꯡ ꯐꯤꯠ ꯑꯃꯗꯤ ꯂꯦꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯔꯇꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯉꯥꯟꯅ ꯂꯩꯅꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯛꯅꯕ ꯍꯧꯔꯛꯏ ꯂꯦꯛꯀꯤ ꯃꯃꯥꯡꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯛꯇꯤ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯃꯥꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯅꯠꯇꯦ ꯕꯨꯋꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯂꯦꯛꯀꯤ ꯃꯟꯈꯤꯕꯅ ꯃꯌꯨꯝꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯦꯜꯂꯤꯕ ꯑꯗꯨꯅꯗꯤ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯀꯤꯕ ꯃꯪ ꯀꯌꯥ ꯑꯃ ꯃꯪꯂꯝꯃꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯨꯝꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯕꯨꯋꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯥ ꯈꯛꯇꯗ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯂꯦꯛ ꯑꯃꯗꯤ ꯆꯦꯡꯗꯁꯨ ꯊꯣꯛꯂꯝꯈꯤ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯕꯨꯋꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯐꯥꯎꯕ ꯇꯥꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯣꯏꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯁꯤ ꯕꯨꯋꯥ ꯑꯃꯗꯤ ꯌꯣꯠꯀꯤ ꯊꯋꯥꯏꯅ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯀꯌꯥ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯤꯍꯟꯕꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯛ ꯑꯃꯨꯛꯀꯁꯨ ꯈꯨꯟ ꯊꯥꯗꯣꯛꯅꯕꯒꯤ ꯋꯥ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯤꯠꯅ ꯃꯗꯨ ꯌꯥꯔꯝꯗꯦ ꯅꯣꯡꯃꯁꯨ ꯂꯦꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛꯀꯁꯨ ꯕꯨꯋꯥꯒꯤ ꯊꯋꯥꯏ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯊꯣꯛꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯑꯣꯏꯗꯦ ꯅꯠꯂꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯕꯨꯋꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯑꯁꯤ ꯁꯦꯡꯂꯦ ꯃꯁꯤꯗꯒꯤ ꯂꯦꯛ ꯀꯤꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯨꯋꯥꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯕ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯕ ꯉꯝꯂꯝꯗꯦ ꯕꯨꯋꯥꯕꯨ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯥꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯂꯦꯛꯄꯨ ꯕꯨꯋꯥꯒꯤ ꯊꯋꯥꯏꯅ ꯇꯥꯟꯅꯔꯝꯃꯤ ꯑꯔꯣꯏꯕꯗꯗꯤ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯛꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟꯅꯤ ꯑꯗꯨꯕꯨ ꯂꯦꯛꯀꯤ ꯃꯐꯝꯗ ꯀꯔꯝꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒ ꯐꯤꯠꯅ ꯍꯥꯏꯕ ꯋꯥꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯦꯛ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ
ꯃꯔꯝꯗꯤ ꯖꯪꯒꯜꯗ ꯂꯦꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯣꯠꯀꯤ ꯃꯄꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ, ꯌꯣꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯐꯤꯠ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯅꯨꯡꯗꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯤꯃꯟꯕꯅ ꯍꯤꯡꯕ ꯐꯥꯎꯕ ꯋꯥꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯥꯁꯨ ꯋꯥꯔꯦꯞ ꯇꯧꯖꯔꯦ ꯃꯗꯨꯗꯤ ꯃꯥꯁꯨ ꯂꯦꯛꯀꯤ ꯑꯗꯨꯒꯨꯝꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯌꯥꯖꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗꯁꯨ ꯆꯦꯡꯅ ꯌꯥꯔꯝꯗꯦ, ꯊꯤꯡꯂꯝꯃꯤ ꯃꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯛꯅ ꯐꯤꯁꯤꯡ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯆꯤꯡꯊꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯂꯦꯛꯀꯤ ꯑꯁꯤꯒꯨꯝꯅ ꯆꯦꯡꯒꯤꯁꯨ ꯁꯤꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯌꯥꯖꯅꯕꯒꯤ ꯃꯇꯝ ꯄꯤꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯀꯤꯕꯗꯤ ꯌꯥꯝꯅ ꯀꯤꯔꯤꯕꯅꯤ꯫ ꯀꯤꯃꯟꯗꯨꯅ ꯏꯪꯊꯝ ꯆꯟꯕ ꯂꯥꯏꯍꯧ ꯍꯧꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯀꯤꯕ ꯀꯌꯥꯁꯨ ꯎꯔꯝꯃꯤ꯫ ꯌꯣꯠ ꯑꯃꯗꯤ ꯕꯨꯋꯥꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯊꯧꯔꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯊꯥꯡꯅ ꯊꯤꯟꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯃꯪ ꯀꯌꯥ ꯑꯃ ꯎꯔꯕꯗ ꯀꯅꯥꯅꯕꯨ ꯇꯨꯝꯊꯕ ꯌꯥꯒꯅꯤ? ꯆꯦꯡꯁꯨ ꯃꯉꯥꯛꯅꯒꯗꯧꯔꯦ꯫ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯨꯝꯕ ꯐꯥꯎꯕ ꯀꯤꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯨꯝꯗꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯃꯄꯥꯟꯗ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤ꯫ ꯕꯨꯋꯥ ꯑꯃꯗꯤ ꯌꯣꯠꯀꯤ ꯊꯋꯥꯏꯗꯩꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯈꯟꯗꯨꯅ, ꯑꯗꯨꯕꯨ ꯃꯁꯥꯅ ꯇꯧꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯀꯤ ꯑꯗꯨꯒꯤ ꯄꯥꯞꯄꯨ ꯇꯧꯔꯨꯔꯗꯤ ꯃꯥꯅ ꯑꯣꯏꯒꯦꯔꯥ ꯑꯃꯅ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯐꯪꯒꯗꯧꯕ ꯂꯩꯔꯕꯅꯤ꯫ ꯐꯤꯠ ꯑꯃꯗꯤ ꯂꯦꯛ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯃꯁꯥ ꯃꯁꯥꯅ ꯐꯪꯈ꯭ꯔꯕꯅꯤ꯫ ꯆꯦꯡꯅꯗꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯥꯒꯤꯁꯨ ꯁꯤꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯒꯨꯝꯕꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯃꯥꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯠꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯊꯥꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯦꯟꯗꯜ ꯊꯥꯅꯅꯕ ꯍꯣꯠꯅꯕꯗꯨꯁꯨ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯠ ꯂꯥꯎꯅ ꯀꯥꯝꯊꯣꯛꯇꯨꯅ ꯃꯨꯊꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇ ꯅꯠꯇꯦ, ꯆꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯃꯤꯜ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯟꯖꯥ ꯐꯪꯕꯗ ꯊꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯎꯔꯛꯂꯝꯃꯤ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯏ ꯊꯣꯛꯂꯛꯄ ꯑꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯦꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯊꯋꯥꯏꯅꯕꯨ ꯏ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯅ꯫ ꯀꯣꯟꯅꯗꯤ ꯃꯥꯁꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯅ ꯊꯤꯜꯂꯨꯔꯤꯕ ꯑꯁꯤ ꯊꯋꯥꯏꯗ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯗꯅꯤ ꯍꯥꯏꯕ꯫ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯥꯒꯤ ꯃꯃꯥ ꯑꯣꯏꯗꯧꯔꯤꯕꯤ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯆꯦꯡ ꯑꯗꯨ ꯃꯊ꯭ꯋꯥꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛꯇ ꯊꯧꯔꯤꯅ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯡꯅ ꯑꯄꯤꯛꯄ ꯎꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯈꯖꯤꯛ ꯂꯦꯡꯕꯗ ꯀꯦꯟꯒꯤꯕꯗ ꯌꯥꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯕꯦꯂꯦꯟꯁ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯣꯠ ꯑꯃꯗꯤ ꯕꯨꯋꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯌꯣꯠ ꯑꯃꯗꯤ ꯕꯨꯋꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ꯫ ꯃꯣꯏ ꯑꯅꯤꯕꯨ ꯐꯨꯝꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯐꯨꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯄꯦꯠꯊꯔꯛꯄꯗꯒꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕ ꯉꯝꯍꯧꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯡꯍꯧꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯉꯥ ꯈꯔ ꯆꯥꯔꯒ ꯃꯣꯏꯅꯤ ꯋꯥꯅ ꯂꯦꯜꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗ ꯌꯣꯠꯅ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠ ꯆꯩ ꯂꯧꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯍꯦꯛ ꯑꯍꯤꯡꯗ ꯃꯈꯣꯟ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯌꯣꯠꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯠꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯏ, ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏ ꯍꯤꯡꯂꯤ ꯍꯥꯏꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯌꯣꯠꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯨꯂꯤꯁꯇ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯖꯁꯇꯤꯁ ꯐꯪꯕ ꯉꯝꯂꯣꯏ꯫ ꯆꯦꯟꯒꯤ ꯃꯄꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯃꯟꯗꯤ ꯃꯁꯥꯅ ꯈꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯇꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯅ ꯇꯧꯕꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯇꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯊꯋꯥꯏ ꯁꯥꯔꯒ ꯃꯣꯏꯕꯨ ꯀꯤꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯔꯥꯏꯕ ꯑꯣꯏꯔꯤꯕꯅꯤ꯫
Aduna Chengumba misidi mini haibatangni midi nataba moising asidi sigibada hena fai khalami. Makhoi anina thawai saduna amamam tatawduna hatokpani. Ahanba makhoi gi attack tawkhiba miyoi asi lek oirami. Maramdi magi wakhalna ihan hana kiba fawraglami. Kimanbana wakhal sonthaba horaglami. Buabu hanjina ubadagi hena kiba oirami. Mana khalami buagi thawai na mabu hanjina tamnaragle haiduna sina maram oiraga mana cheng hoidasu haiba horaglami. Aduna atay suki ba faurami. Adubu aroibadadi jangalda noma lakpada buaga yotkana mabu laknaba horaglami. Magi mamangda ani aduna leblakpa adudadi mana sukhanglami madudi makhoi ani sidri hingli haiba. Adubu kai tawba ngamni chenbasu ngamde. Leg kiba amadi pakhatpa punsin khibana masa adu sontharami. Adugi khudong chaba adu lauraga buana leg ki private parta nomaina kapna halami. Makhoi anigi mathakta makhoina otkhiba adugi laman khumbo loirami. Aduga makhoi gi mathangi target na fit oirami. Fit pusu yamna ki halami. Yotna masana masagi maral yazarage fauba khalhanbang horaglami. Adubu sina su yaraktrabadagi ising manungda namsinduna mabusu hatkirami. Haujik lem horiba haibabu cheng khakta ngairami. Ngasi cheng hatbagi numitni. Adubu yotka buwagana pamlami madudi chengna asengba adu khanghankhiba. Haibadi makhoi ani sidri hingli. Aduga pap ama tawruba haibasi nongma natraga nongmadi soidana chirak phangakani haibadusu khanghanba pamlami. Masigi matung makhoi ani chengi makhongda leiramliba upak adu laukthokkhirami. Masidagi cheng thauri aduna makhori lakhattuna makhong ani adu fiding kauduna aroiba sor honki. Film asigi hek horakpagi sinda chengna nupa ama hatpada tawkhiba adugumna mabusu halami. Couple ani adubu maram laitana makhoina hatokpikhibani. Makhoi ani gi thawai adusu haujikti santi fanglami. Matang asida film loisinki.